फ्रेंड्स मैम गिदमक्ता हल्लग अनब वीडियो अमा पुरागा लाक्सरिंग ngasi वीडियो सी को इंस्टाग्राम यूजर सिंग गिदमक्ता यामना इंपोर्टेंट ओइगदा वीडियो नि ngasi वीडियो सिदा इंस्टाग्राम गी हैक ट्रिक एंड टिप्स निपान दंग मैम द शेयर तौजगे अदु निपान सी मनुंग दे यामना मरु ओइबा लोइनमक्सु मरु ओइबनि निपान मक मैम अदु हाइफेता इतेंतक नानी होम तक मैम द हानु de khanghan jaramge अदु खै कना गोम गी इंस्टाग्राम गी स्टोरी सी मोय खanghan दबिदा करमनि एंगने हाइबदुनि ngasi गी वीडियो सिदा अदु खanghan जगनि अदु खै रील्स कुम बै खोने वीडियो एंग बलै द इंस्टाग्राम से अदु वीडियो दि खोना विदाउट एप्लीकेशन हाइदी खोई गूगल द संगगा अदु अदा तौबगी मथौसु तारो अदुम इंस्टाग्राम से अदुम वीडियो खोन एंगी मफमदुदा खोइन डाउनलोड तौनिंगबु अरगदा अदुम याम लाइना खोई गैलरी से अदुम डाउनलोड सेव तौबा याबीगनि मैम इसैगा लोइनना सिम लैरे अदु खोई इंस्टाग्राम अकाउंट से कनागुम्बमगी फोन द लॉगिन लै लैते हाइबदु दुसु खंगबी बियागनि अदुगी खोईगी इंस्टाग्राम गी अकाउंट से कैगुम्बा थर्ड पार्टी एप्लीकेशन नत्र वेबसाइट ता खोइना परमिशन पीब्रा पीदब्रा हाइबदु सुंगसिगी वीडियो सिदा अदु पुन्नमक्तु उबीबा खंगबीबा फंगनि मैम सी पुन्नमक्सी खंगनाइदमक्ता मैमना वीडियो सिबु लोइफोक्ते एंगबा मथौ ताइ अदु मैम ngasi वीडियो सी मत मैम मांगहनदबिदा हौरसे हौदि ममांग दें बिरबि सिना पुन्नमक नहानमक्ता चैनल सब्सक्राइब तौबिद्रबो अदुग प्लीज सब्सक्राइब तौबियो बेल आइकन नरमग ऑल द थंबियो मतुंग से मैम गिदमक्ता सुम सुम बकानगदब ट्रिक एंड टिप्स अमसुग इन्फॉर्मेशन अमसुग नॉलेज की वीडियो अपलोड तौरक मतमदा मैम नोटिफिकेशन खुदक्ता फंगनाइदमक्ता अदुदि मैम ngasi वीडियो सा हौरसेको अदुगिदमक्ता इसिनाउ मैम इंस्टाग्राम से अहनबदा ओपन तौबिरो अदो ओपन तौर मतुंग मा इंटरफेस से सुमनो भी फंगनी अदुग सुम चिंगथोकपी खै चार्ट थाना फमसी मैम अदु सिदा मैम न नोट अन उबीरिसको सिगी नोट सिगी काना बसे फेतंग मैम द खंगन जगे बा हान बसे से संगो बको अदु सिदे खोइना वाही कैगुम्बा थमनिंग बदु थम्बी बियानि समना आई लव यू थम्बगे मैम अदुग सिदे खोइ इसै जु थम्बी बियागने बे कनागु मिसाम ने इसै थमनिंग बतारग दे फेतंग साउंड से लै थगे मैम अदु सिदे इसै जु सुमन थम्बीरो सुमन अदुम टिक तौबीरो अदुगी खोइना कैमरा अम उरिस मैम सिदा नंबर कादि खोइ वीडियो सुमति एम थम्बी बियागने बा फेतंग मैम नेंबियो अदो हजी वीडियो तो नम्बे को मैम सुमने खोइ टिक तौबीरो अदुग सिगी शेयर से तौबीरो से शेयर तौर मतुंग एंगो हाइफेतंग मै आई उहनजगे आई नोट से थमगी हजिकी टेक्स्ट दुने अदुग इसै दुने अदुग वीडियो दुने सुमना पुन्नमक्तु उबी फंगनेबा टेक्स्ट सु उरने अदुग इसै दुसु सुमना होय कनागुम्बा इसे नाउना थमनिंग बतारगदी सुमना थम्बियो खंगदब सिंगदबक्ते यामना कानगनी सिनि मैम ngasi अहानबसे अदुग अनि सुबसिरि कैनो हाइ मतमदि खोइगी इंस्टाग्राम सिना कैगो मिगोना फोटोस कापनिंग बताना त वीडियो नमनिंग बतारगदी खोइना कैमरा दो याम थीबगी मथौ तादबे याम लाइन हाइबदि सेकेंड खरदसी खोइनि मफमदि स्वाइद लैरेदरा सुमना एट लोमदा चिंगथोकपियो बादु अरे कथोय कैमरा से दु मसाना ऑटोमेटिक ओपन तौराने मैम अदुग हल्ला सुमने खोइना ओइरोमदा चिंगथोकपा कांदना हानि मफमदु लाने सिनि मैम गिदमक्ते याम कानगदबा अनि सुबा ट्रिक एंड टिप्स से अनि सुबसी खोइगी मतमदु सेव ओइनगाइदमक्तने मैम हाइजरिसि अदुग अहुम सुबसिने खोइगी इंस्टाग्राम दे स्टोरी थम मतमदनि खोइनि स्टाइलिश स्टोरी थमनिंग बतारगदे अदुसि याम लाइन थम्बे यागनेबा हाइदि खोइगी फोटोस तवइगेरा फोटो दुदि खोइना लव की मोग द थमनिंग बते स्टार की मोग द थमनिंग बा अदु पुनमक थम्बी बियागने अदु कमेंट थमगने हाइबदो अदुइदमक्ते सिगी प्लस सिदा संगबिरो अदुग स्टोरी से संगबिरो सिनदाव मैमदा अदुग सिगी डबल ए थारे क्रिएट आइजे संगबिरो अदुमाय इंटरफेस सुमन उर मतुंगने सिगी खोइगी इमोजी सि मैम से क्लिक तौबिरो से क्लिक तौर मतुंगदि खोइगी फोटो स्टाइल थमनाइदमक्ता सिगी प्लस की आइकॉन अम उरिसि मैम आइना टिक तौसे से क्लिक तौबिरो अदु समने से गैलरी उबी फंगनी अदु समना इसी फोटो से हजिक नाकी क्लिक तौरगे अदु सुमना फोटो से नंबियो से नंबर काने उमाय इंटर सुमना सी लेरे सुमने खोइगी हाइदि लव सु उबी फंगनी अदु स्टार सुमना अदु कैगुम सुमनी खोइ अनि ओम थमनिंग बतारगदे हल्ला सिदाम का संगबिरो अदु हल्ला हजिक सिदा संगबिरो अदु समना इसी फोटो से लौरगेबको अदु हल्ला सुमनी खोइ थमनिंग मफमदा थम्बिरे सुमना क्लिक तौबिरो सुमन सिदा लव सुमन थम्बी बियागने सिनि मैम गिदमक्ते यामना कानगदबा अहुम सुबा ट्रिक एंड टिप्स स्टाइलिश खोइ स्टोरी फोटो थमनिंग बतारगदे सुमन थम्बियो मैम अदुगा मरी सुबसिने कैनो हाइबदे खोइ कनागुम इंस्टाग्राम की स्टोरी से मा खंगनदबिदे करमनि येंगने हाइबदे फेतंग अदु सोइ मैम द खंगनजगेबको सी मैम गिदमक्ते यामना इंपोर्टेंट अरिगने करम मोंगदे याय हाइबदे फेतंग खंगनजगे अदुदमक्ते सुमनि खोइ इंस्टाग्राम से संग अमतुंग स्टोरी एंग फम अदु मैम खोइ एंगनिंगेबे इंस्टाग्राम की स्टोरी दुनो होय गर्लफ्रेंड की ओइगेरे एनी न खोइ बॉयफ्रेंड की ओइगेरे समना सिगी से हजिकी ओइना न खोइ गर्लफ्रेंड की खल्लसेबको आइना एरो तौरिस मैम अदु असि मागी स्टेटस सि खोइना फोटोस नत्रगर मान थम्बे मेसेज तो स्टोरी दो कमनि एंगने हाइबदा अदु सिनिगो आइना हाइजखरे अदुदम ममांग अदुदमक्ते खोइना एंगनिंगेबे मिसक्तुगिने अदुगी ममांगी सुवमगी से अहानबसे सिदा सुमन संगबिरोबा उमन संग मतुंगदा मागी सुमनि खोइ खुदसिना सुमन तौरि एंगबिरो मैम सुमना सुमना सु आइफोक्ति एंगबियागनि सुमन एंगबा मतमदने खोइ
ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕ ꯉꯝꯃꯣꯏꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯃꯉꯥꯁꯨꯕ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯑꯩꯈꯣꯏꯗꯨꯗ ꯌꯦꯡꯅꯤꯡꯉꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯇꯣꯔꯤꯗ ꯆꯪꯕꯤꯔꯣ ꯁꯝꯅ ꯁꯤꯁꯦ ꯆꯪꯉꯒꯦꯕꯀꯣ ꯑꯗꯨ ꯁꯨꯝꯅ ꯇꯧꯔꯦ ꯑꯦꯠ ꯂꯣꯝꯗ ꯆꯤꯡꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯝꯅ ꯃꯥꯒꯤ ꯊꯝꯕ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯄꯨꯝꯅꯃꯛꯇꯨ ꯁꯨꯝꯅ ꯎꯕꯤ ꯐꯪꯒꯅꯦꯕ ꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯉꯥ ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯇꯔꯨꯛ ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯔꯤꯜꯁꯇꯣ ꯚꯤꯗꯤꯑꯣꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯉꯤꯕ ꯁꯝꯅ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤꯁꯤ ꯃꯌꯥꯝ ꯁꯤ ꯑꯩꯅ ꯑꯦꯔꯣ ꯇꯧꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗ ꯑꯦड ꯇꯨ ꯁ꯭ꯇꯣꯔꯤ ꯍꯥꯏꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤꯁꯨ ꯃꯊꯧ ꯇꯥꯔꯣꯏ ꯃꯌꯥꯝ ꯁꯨꯝ ꯂꯣꯗꯤꯡ ꯇꯧꯔꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯒ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤ ꯂꯣꯗꯤꯡ ꯇꯧꯕ ꯂꯣꯏꯔ ꯃꯥꯏ ꯏꯟꯇꯔꯐꯦꯁꯇꯣ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨꯕ ꯑꯗꯨ ꯏꯁꯩꯁꯨ ꯌꯥꯎꯒꯅꯤ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯃꯥꯏ ꯏꯟꯇꯔꯐꯦꯁꯇ ꯍꯧꯖꯤꯛ ꯁꯨꯝꯕꯅ ꯎꯕꯤ ꯐꯪꯒꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯦꯔꯣ ꯑꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯈ꯭ꯔꯤꯗꯨ ꯃꯌꯥꯝ ꯑꯁꯤꯗ ꯇꯧꯕꯤꯔꯣ ꯁꯨꯝꯕꯅ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯅꯤ ꯑꯗꯣ ꯁꯨꯝꯕꯅ ꯌꯥꯝ ꯂꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯋꯤꯗꯥꯎꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯊꯧ ꯇꯥꯔꯣꯏꯕ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯍꯦꯛ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯛꯁ ꯇꯔꯨꯛ ꯁꯨꯕꯁꯦ ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯁꯤ ꯑꯇꯣꯞꯄ ꯐꯣꯟꯗ ꯂꯣꯒꯏꯟ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯅꯉꯥꯏꯗꯃꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯅꯁꯥꯒꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒꯤ ꯁꯤ ꯁꯦꯠꯇꯤꯡꯁꯦ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯆꯪꯕꯤꯔꯣꯕ ꯑꯗꯨ ꯁꯤ ꯑꯦꯀꯥꯎꯟ ꯁꯦꯟꯇꯔꯁꯦ ꯆꯪꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯪꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯨ ꯃꯌꯥꯝꯅ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤꯁꯤ ꯃꯌꯥꯝ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯤ ꯁꯨꯝꯕ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯅꯁꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯣꯒꯏꯟ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯌꯨꯁ ꯇꯧꯔꯤꯁꯤꯅ ꯁꯤ ꯃꯊꯛꯀꯤ ꯐꯣꯟꯁꯤꯅꯤ ꯑꯗꯨ ꯃꯈꯥꯒꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯩ ꯌꯨꯁ ꯇꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯤ ꯅꯈꯣꯏꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯦꯂꯦꯛ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯂꯣग ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯌꯣꯕ ꯁꯨꯃꯥꯏꯅ ꯁꯦꯂꯦꯛ ꯑꯣꯜ ꯇꯧꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣग ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯂꯣꯒꯏꯟ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯣग ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯈ꯭ꯔꯣꯕ ꯅꯈꯣꯏ ꯑꯦꯀꯥꯎꯟꯗꯨ ꯁꯦꯐ ꯑꯣꯏꯅꯉꯥꯏꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯁꯀꯤ ꯅꯤꯄꯥꯟ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯋꯦꯕꯁꯥꯏꯠꯀꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯄꯔꯃꯤꯁꯟ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯁꯤ ꯃꯈꯣꯏꯗ ꯌꯨꯁ ꯇꯧꯅꯉꯥꯏ ꯑꯗꯨ ꯀꯔꯝꯕꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯕꯦꯛ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯂꯥꯛꯄꯤꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣ ꯃꯌꯥꯝꯅ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯎꯕꯤ ꯐꯪꯒꯅꯤ ꯃꯌꯥꯝ ꯅꯦꯒꯣꯁꯤꯌꯦꯠ ꯄꯔꯃꯤꯁꯟ ꯍꯥꯏꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕꯒꯤ ꯄꯔꯃꯤꯁꯟ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗꯨꯁꯨ ꯐꯔꯛ ꯇꯥꯔꯤꯗꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯇꯥꯗꯉꯥꯏꯗꯃꯛꯇ ꯁꯤ ꯑꯦꯞ ꯑꯦꯟ ꯋꯦꯕꯁꯥꯏꯠ ꯍꯥꯏꯁꯤ ꯆꯪꯕꯤꯔꯣꯕ ꯑꯗꯨ ꯁꯤꯗ ꯅꯣ ꯑꯦꯛꯇꯤꯞ ꯑꯦꯞꯁ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯤ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕꯒꯤ ꯄꯔꯃꯤꯁꯟ ꯄꯤꯗꯦꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯗ ꯑꯦꯛꯇꯤꯞ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯨꯗꯛꯇ ꯔꯤꯃꯨꯚ ꯇꯧꯊꯣꯛꯄꯤꯌꯣ ꯅꯈꯣꯏ ꯑꯦꯀꯥꯎꯟꯗꯨ ꯁꯦꯐ ꯂꯩꯅꯉꯥꯏꯗꯃꯛꯇ ꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯍꯦꯛ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯅꯤꯄꯥꯟꯗ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯂꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯒꯨꯗ ꯕꯥꯏ